ꯃꯌꯥꯝ ꯕꯍꯥꯃꯨꯛꯇꯗ ꯀꯪꯂꯩ ꯔꯤꯚꯤꯌꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯚ ꯁꯣꯅꯤꯌꯥ ꯃꯨꯚꯤꯁꯤꯒꯤ IMDb ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 7.4ꯒꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗꯅ 7.4 ꯑꯃꯁꯨꯡ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇꯅ 74%ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯂꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯔꯨꯅꯥꯜ ꯊꯥꯀꯨꯔ ꯔꯥꯖꯀꯨꯃꯥꯔ ꯔꯥꯎ ꯃꯅꯣꯖ ꯕꯥꯖꯄꯥꯏ ꯔꯤꯆꯥ ꯆड्डा ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯇꯕ꯭ꯔꯦꯖ ꯅꯨꯔꯥꯅꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯣꯅꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯇꯤꯕꯨ ꯎꯕ ꯐꯪꯂꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯨꯝꯕꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1,100 ꯑꯃꯨꯛ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩ ꯃꯄꯥꯁꯤꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯊꯥꯛꯆꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯗꯦ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏ ꯃꯄꯥꯁꯨ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ ꯑꯗꯨꯒ ꯅꯣꯡ ꯏꯁꯤꯡ ꯆꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯁꯨ ꯃꯍꯩ ꯃꯔꯣꯡ ꯑꯝꯇ ꯂꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯄꯥꯗꯨꯁꯨ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯄꯥ ꯑꯁꯤ ꯐꯤꯕꯝ ꯑꯁꯤꯅꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯁꯤꯅꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯖꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯖꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯥ ꯊꯝꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯈꯔ ꯇꯣꯅꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯁꯤꯅ ꯃꯄꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯣꯅꯤꯌꯥꯅ ꯃꯆꯦꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯁꯤꯅ ꯃꯅꯥꯎꯅꯨꯄꯤꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯁꯣꯅꯤꯌꯥꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤ ꯍꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯊꯕꯛ ꯑꯁꯤꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯃꯄꯥꯅ ꯁꯨꯅꯨꯡ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯥ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯃꯁꯛ ꯊꯤ ꯑꯗꯨꯒ ꯃꯄꯥꯡꯒꯟꯗꯤ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯃꯁꯛ ꯐꯖꯔꯒ ꯃꯂꯤꯜ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯩꯕꯤꯔꯝꯃꯤ ꯄ꯭ꯔꯤꯇꯤꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯐꯅ ꯌꯥꯝꯅ ꯂꯥꯟꯕ ꯇꯥꯔꯒꯁꯨ ꯃꯆꯦ ꯁꯣꯅꯤꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯗꯨꯅ ꯑꯗꯨꯃꯛ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤꯅꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯍꯦꯛ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯆꯦꯁꯤꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯈꯣꯏꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯤꯇꯤꯗꯤ ꯇꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯅꯣꯡꯃꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯖꯃꯤꯟꯗꯥꯔ ꯑꯣꯏꯔꯤꯕ ꯗꯥꯗꯥ ꯊꯥꯀꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯅ ꯗꯥꯗꯥ ꯊꯥꯀꯨꯔꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯊꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯆꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯥꯗꯥ ꯊꯥꯀꯨꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯗꯥ ꯊꯥꯀꯨꯔꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯌꯥꯝ ꯊꯨꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯊꯪ ꯑꯁꯤꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯅꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯇꯤꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯑꯃꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯗꯤ ꯂꯣꯟꯅ ꯊꯨꯝꯅ ꯁꯣꯅꯤꯌꯥꯕꯨ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯁꯣꯅꯤꯌꯥꯗꯗꯤ ꯐꯣꯡꯗꯣꯛꯂꯝꯗꯦ ꯇꯧꯕꯇꯕꯨ ꯁꯣꯅꯤꯌꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤꯅ ꯑꯃꯔꯅ ꯐꯥꯎꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯇꯤꯅꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯃꯔꯅꯗꯤ ꯁꯣꯅꯤꯌꯥꯕꯨ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯕꯅꯤna ꯁꯣꯅꯤꯌꯥꯅ ꯄꯥꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯗꯤ ꯁꯣꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯀꯨꯂꯥꯞ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯀꯨꯂꯥꯞ ꯑꯗꯨ ꯃꯈꯆꯥꯏꯗ ꯊꯦꯡꯂꯗꯨꯅ ꯀꯨꯂꯥꯞ ꯑꯗꯨꯅ ꯆꯨꯞꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯅꯤꯌꯥꯁꯤ ꯒꯨꯂꯥꯞꯇ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯄꯤꯗꯨꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ ꯁꯣꯅꯤꯌꯥꯅ ꯑꯃꯔꯕꯨ ꯅꯨꯡꯁꯤꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯑꯃꯔꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯁꯨ ꯐꯣꯡꯗꯣꯛꯂꯝꯗꯦ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯑꯁꯤ ꯑꯃꯔꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯁꯤ ꯑꯅꯝꯕꯅ ꯄꯥꯝꯃꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯥꯡꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯃꯗ ꯁꯣꯅꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯇꯤꯕꯨ ꯄꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯔꯅ ꯃꯈꯣꯏꯅꯤꯒꯤ ꯏꯃꯦꯜ ID ꯍꯪꯕꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤ ꯂꯥꯞꯅꯈꯤꯕ ꯇꯥꯔꯒꯁꯨ ꯏꯃꯦꯜꯗꯒꯤ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯔꯅ ꯑꯗꯨꯝꯅ ꯇꯧꯕꯤꯕꯅꯤ
ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝꯅ ꯏꯃꯦꯜ ꯏꯒꯅꯤ ꯑꯃꯁꯨꯡ ꯊꯥꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯄ꯭ꯔꯤꯇꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯈꯣꯏꯕꯨ ꯀꯣꯏꯏꯟ ꯏꯟꯅꯔꯛꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯄꯨꯔꯛꯂꯤꯕ ꯖꯒꯥꯗꯨꯗꯤ ꯗꯥꯗꯥ ꯊꯥꯀꯨꯔꯒꯤ ꯃꯅꯥꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯕꯨ ꯗꯥꯗꯥ ꯊꯥꯀꯨꯔꯗ ꯄꯤꯊꯣꯛꯂꯗꯨꯅ ꯄꯩꯁꯥ ꯈꯔ ꯂꯧꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯄꯥꯗꯨꯅ ꯗꯥꯗꯥ ꯊꯥꯀꯨꯔꯗꯒꯤ ꯂꯧꯔꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯕꯨ ꯌꯣꯟꯊꯣꯛꯂꯦ ꯍꯥꯏꯕꯁꯤꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯁꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯒ ꯎꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯗꯥꯗꯥ ꯊꯥꯀꯨꯔꯗ ꯌꯣꯟꯊꯣꯛꯄꯗꯨ ꯃꯍꯥꯛꯅ ꯊꯤꯡꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯅꯗꯤ ꯄꯩꯁꯥ ꯂꯧꯁꯤꯜꯂꯨꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯤꯇꯤ ꯑꯁꯤ ꯃꯨꯝꯕꯥꯏꯗ ꯊꯥꯔꯗꯨꯅ ꯊꯕꯛ ꯇꯧꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨꯁꯨ ꯃꯨꯝꯕꯥꯏꯗ ꯊꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯨ ꯀꯣꯟꯁꯤꯟꯖꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯈꯤ ꯃꯗꯨꯗꯒꯤ ꯗꯥꯗꯥ ꯊꯥꯀꯨꯔꯅ ꯍꯥꯏꯔꯛꯏ ꯁꯣꯅꯤꯌꯥꯕꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯣꯗꯅ ꯃꯨꯝꯕꯥꯏꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯁꯨ ꯆꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯅꯤꯌꯥ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯈꯥꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯟꯖꯂꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯑꯟꯖꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯨꯄꯤ ꯀꯌꯥ ꯃꯔꯨꯝꯕꯨ ꯃꯨꯝꯕꯥꯏꯗ ꯄꯨꯔꯗꯨꯅ ꯊꯕꯛ ꯇꯧꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯍꯜꯂꯤꯕ ꯑꯁꯤ ꯑꯐꯕ ꯊꯕꯛꯂ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯊꯕꯛꯂ ꯍꯥꯏꯕꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯍꯟꯕꯁꯨ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯄꯥꯗꯨꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤꯗꯃꯛꯇ ꯌꯣꯟꯊꯣꯛꯂꯤꯕꯅꯤ ꯁꯣꯅꯤꯌꯥꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯌꯨꯝꯗ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯝꯕ ꯊꯕꯛ ꯇꯧꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕꯁꯤꯃꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯥꯝꯖꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯗꯥꯗꯥ ꯊꯥꯀꯨꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯁꯨ ꯂꯝꯕꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯤ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯐꯤꯕꯝ ꯆꯥꯕ ꯖꯒꯥꯗ ꯌꯧꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯤꯕꯝ ꯆꯥꯗꯕ ꯖꯒꯥꯗ ꯌꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨ ꯇꯟꯖꯥ ꯆꯥꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯅ ꯁꯣꯅꯤꯌꯥꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯁꯣꯅꯤꯌꯥꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯅ ꯃꯁꯛ ꯊꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯏꯔꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯕꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯄꯥꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯅ ꯄꯥꯝꯂꯤꯕꯁꯤ ꯄ꯭ꯔꯤꯇꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯁꯣꯅꯤꯌꯥꯗꯒꯤꯗꯤ ꯄ꯭ꯔꯤꯇꯤꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯑꯣꯏꯕꯅ ꯉꯧꯔꯣꯛ ꯉꯧꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯈꯤꯕꯅꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯑꯃꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯅꯨꯡꯁꯤꯗꯣꯔꯤꯕꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯇꯤ ꯆꯠꯈ꯭ꯔꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯑꯃꯔꯅꯗꯤ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯅꯤꯌꯥꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯇꯕꯤꯗ ꯑꯃꯔꯗꯒꯤ ꯊꯥꯞꯅ ꯂꯥꯛꯈꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯁꯣꯅꯤꯌꯥꯒ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯀꯗꯥꯏꯗ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯇꯧꯕꯇꯕꯨ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯆꯩꯕꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯟꯊꯣꯔꯛꯈꯤ ꯃꯍꯥꯛꯁꯨ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯇꯤ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯗꯣꯔꯤꯕꯅꯣ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯅꯝꯕꯣ ꯄꯣꯌꯣꯝ ꯇꯧꯔꯗꯨꯅ ꯈꯥꯎ ꯌꯣꯝꯂꯗꯨꯅ ꯃꯍꯥꯛ ꯗꯥꯗꯥ ꯊꯥꯀꯨꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯗꯥꯗꯥ ꯊꯥꯀꯨꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄ꯭ꯔꯤꯇꯤꯕꯨ ꯊꯥꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯊꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯗꯥꯗꯥ ꯊꯥꯀꯨꯔꯁꯨ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯥꯗꯥ ꯊꯥꯀꯨꯔꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯗꯥꯗꯥ ꯊꯥꯀꯨꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯟꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤꯁꯨ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯆꯥꯗꯨꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯪꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦ ꯑꯗꯨꯒ ꯗꯥꯗꯥ ꯊꯥꯀꯨꯔꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯅꯤꯌꯥꯁꯨ ꯄꯥꯈꯠꯅ ꯆꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯣꯅꯤꯌꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡꯗ ꯊꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯜꯂꯣꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯅꯤꯌꯥ ꯌꯥꯒꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯌꯨꯛꯇ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯟꯖꯂꯤꯕꯨ ꯀꯧꯈꯤ ꯑꯃꯁꯨꯡ ꯑꯟꯖꯂꯤꯕꯨ ꯁꯣꯅꯤꯌꯥꯕꯨ ꯃꯨꯝꯕꯥꯏꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯟꯖꯂꯤꯁꯨ ꯁꯣꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯨꯝꯕꯥꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯐꯝ ꯑꯗꯨꯗ ꯑꯃ ꯂꯩ ꯑꯃ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯍꯜꯂꯛꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯣꯅꯤꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯃꯔꯅ ꯁꯣꯅꯤꯌꯥꯕꯨ ꯎꯗꯣꯔꯤꯕꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯃꯔꯅ ꯈꯪꯖꯕ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯕꯁ ꯑꯗꯨꯗ ꯑꯟꯖꯂꯤ ꯃꯈꯣꯏꯅꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯃꯨꯝꯕꯥꯏꯔ ꯍꯥꯏꯗꯨꯅ ꯑꯟꯖꯂꯤꯗ ꯍꯪꯖꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯟꯖꯂꯤꯅꯗꯤ ꯃꯨꯝꯕꯥꯏ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯨꯝꯕꯥꯏ ꯌꯧꯔꯛꯀꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯈꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯑꯗꯨ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯇꯤꯅ ꯃꯉꯣꯟꯗ ꯏꯃꯦꯜ ꯊꯥꯔꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯈꯟꯖꯔꯗꯨꯅ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯌꯥꯅꯤ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯟꯖꯂꯤꯅ ꯊꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯁꯟꯈꯤ ꯅꯨꯃꯤꯗꯥꯡ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯂꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯇꯨꯝꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯃꯁꯨꯡ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯁꯤꯖꯤꯟꯅꯔꯝꯃꯤ ꯄ꯭ꯔꯤꯇꯤꯅ ꯏꯃꯦꯜ ꯊꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯏ ꯆꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯈꯣꯏ ꯅꯃꯥꯝꯆꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯟꯖꯂꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯂꯧꯔꯣ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯕꯁ ꯇꯣꯡꯉꯒ ꯅꯪꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯟꯖꯈ꯭ꯔꯣ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯅꯠꯇ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯌꯥꯝꯅ ꯇꯥꯔꯒꯅꯤ ꯁꯦ ꯄꯩꯁꯥ ꯑꯁꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁꯥ ꯇꯥꯟꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥꯗꯨ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯗꯤ ꯑꯟꯖꯂꯤꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯗꯣꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯌꯥꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯟꯖꯂꯤꯒ ꯂꯣꯏꯅꯅ ꯕꯁ ꯑꯃꯨꯛ ꯇꯣꯡꯂꯗꯨꯅ ꯃꯨꯝꯕꯥꯏ ꯁꯍꯔꯗ ꯂꯥꯛꯈꯤ ꯃꯨꯝꯕꯥꯏ ꯁꯍꯔꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯟꯖꯂꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤ ꯅꯥꯇꯩ ꯆꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯣꯅꯤꯌꯥꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯟꯖꯂꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯉꯨ ꯍꯥꯏꯗꯨꯅ ꯅꯝꯅ ꯇꯣꯡꯍꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯕ꯭ꯔꯣꯊꯦꯜꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥ ꯂꯂꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯤ ꯀꯥꯡꯕꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗꯕꯨ ꯄ꯭ꯔꯤꯇꯤ ꯂꯩꯒꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯑꯟꯖꯂꯤꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯂꯤꯅꯁꯨ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯁꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯤ ꯊꯣꯡꯗꯕ ꯅꯨꯄꯤ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯀꯌꯥ ꯃꯔꯨꯝꯒ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯈꯨ ꯀꯌꯥ ꯃꯔꯨꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯁꯤꯡ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯁꯨ ꯃꯣꯠꯄ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯈꯔ ꯊꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯕꯨ ꯄꯪꯀꯧꯗ ꯀꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯕ꯭ꯔꯣꯊꯦꯜꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯣꯊꯦꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯃꯨꯛꯇ ꯈꯪꯖꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛꯅꯗꯤ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯟꯖꯂꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯎꯅꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯙꯨꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯁꯣꯅꯤꯌꯥꯕꯨ ꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯙꯨꯔꯤꯅ ꯑꯟꯖꯂꯤꯗ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯑꯟꯖꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯥꯙꯨꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯒꯤ ꯀꯤꯌꯔꯇꯦꯀꯔꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ ꯁꯣꯅꯤꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯖꯒꯥ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯖꯒꯥꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯖꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝ ꯆꯦꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯍꯪꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯄ꯭ꯔꯤꯇꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯛꯄ ꯇꯥꯔꯒꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤ ꯀꯧꯕ ꯍꯧꯗꯣꯡ ꯑꯃ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯎꯠꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯣꯊꯦꯜ ꯑꯗꯨꯒꯤ ꯉꯥꯛ ꯁꯦꯜꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯐꯥꯔꯗꯨꯅ ꯃꯥꯙꯨꯔꯤꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯕ꯭ꯔꯣꯊꯦꯜ ꯑꯗꯨ ꯃꯥꯌꯥꯖꯥꯜ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯥꯙꯨꯔꯤꯅ ꯁꯣꯅꯤꯌꯥꯕꯨ ꯅꯨꯄꯥ ꯑꯃꯒ ꯎꯅꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯐꯦꯖꯜ ꯀꯧꯏ ꯐꯦꯖꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯑꯋꯥꯕ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯊꯝꯃꯝꯃꯤ ꯐꯦꯖꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯤꯒꯤ ꯕ꯭ꯔꯣꯊꯦꯜ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯕ ꯌꯣꯟꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯐꯦꯖꯜꯁꯨ ꯌꯥꯝꯅ ꯑꯐꯕ ꯁꯥꯗꯨꯅ ꯋꯥꯍꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯔꯗꯨꯅ
Sonia bu temlami amasong Madurida Sonia si virgin oiribra natragan oidabra check taw haduna check taw holami tasena haiba taragadi karigum mafam asida karigum nupi ano wamba lakpa taragadi check loina tawnai asum tawduna makhoisu check tawribani aduga Sonia bu makhoi gi thabag adura yahonna bidamukta harakhe tasena haiba taragadi Sonia si yamna fresh oiribanina virgin oiribanina mahaki mamal si yamna tangna yonbe yagani haiduna khanjarami maramaduna Sonia bu sijinagi haiba taragasu ma virgin de dumak ohingadabni haiduna harakhe masina tawlibasi karai karai dra season adribno habsi mayamna subhab taramani hezal haibna pasina karigumba mana haibadu yaba taragadi mi asi yana nushi na habi adubu karigumba mahana haiba wasi yadaba taragadi pura hinchabai matawni mahana ulibasi adugu mahase yana phaba mi dinati aduga khwadi phataba amasung khwadi luzadaba amasung papi oiba misagamani phataba bi oitabani maramde mafam asida brothel handro liriba mi bukam jogo charamgani ge mana mafam adra nupi asi bo yonthokpa leiba amasung Pada tabaksin asi tahun bagi tabaksin asi mahal loina tawi nam dana taholibani madigi di sona kandana Sonia gi mapal su masana pitugi le pamadu maha khongul liraduna dala thakur gi manakta lalami mana khangi maramde Sonia du maha ki manauna pidu yanu nusibanina manauna pi priti thiba oina maha dada thakur gi manakta soidina lamgani habse khangi maramada maha dada thakur gi manakta latuna agi chana pi Sonia bu pibi haidana mahana anjana dada thakur da haiki amasong dada thakur nadi Magi masana pidu lakti pare nagi nasana pidu ki pasha si lauro hadra pasha do pirami amusung chakraba Sonia do amuhana halalaru habasi somna kanda mapa du su khami mapa du su habji kapsa banatano pailemde khwadi ki phatri basiri mapani maramdi panayana pasha paida bataraga su masana piyon to pase bu kalma mapa tongna bage aduga dada thakuna mapa du da amuhana laktana bidamta pasha do piradona thadorakhe mathangi nimitana Maduri su Sonia ki manaklai amusung mahana halali basi aina habasi ilo aduga Fezalna nang mafam asila porona bidamata pasha kyamarum tingkibani aduga mahal tingkiba pasha adu nangna singlaba matungda mafam asidagi sakke habasu salu ko sokai di hadun harakhe aduga nangna nangi narawna pidubu unaba pamba taragadi ekwen haribasi tumina dumag yagadabni hadun harakhe aduga Fezal gi pasha adu singlaba matungda nangi narawna piduga nanga saningma mafam adu chalu hadun harakhe tawadabu Sonia de Maduri na haiba wafam singadu amate yaramde amasung Maduri na Somna kanda Sonia da tina chaibagi moonga dura Fezal lautuna mahana Sonia da mo gyantana yamnu shina haina bu honarami tasina haibutagadi Maduri bu mafambadu thalaklebasi Sonia bu thabagadura yahonna bidamata thalaklebani adubu somna kanda Sonia na yadabi moonga dura mahasu Sonia bu thiemna honajarami Fezal na mo yamnu shina haibutagasu Sonia na yadabi moonga dura somna kanda Fezal su mai haudna saurtuna Sonia bu amotpa letrin amada letrin chengdongna bidamata thajanki aduga Letrin adugi manamadu tarupa matamna somna kanda Sonia di wanthake tawrami tawbadabu thong adu lonchaladuna letrin manung aduna adumak mahasu masa asi yona bidamata harakhe haibidi sex worker oina bidamata makhoina namduna harakhe tawbadabu somna kanda Sonia di kapsa banatna upai lekhide somna kanda Sonia su otpa neiba hemalatuna mahak masa adu sontharakle mahake confidence mayeng tarakle mahasu otpa neiba du khangba ngamlaktabadagi mahak makhoina haibadu yaragi haiduna khankhe Haibadi sex worker orege haduna lefke matawasumna ahal amaga mahaka ahinga malalanke adubu virgin oinadi thadorokadamni haduna ahal aduga mahaka na taisada bathabaglu taholi somna kadana mapalsu Anjali ki manakta lakhi amasung ngaki masana pisipu kalaida thilibano haibasi Anjali na khanglamgani khanglungduna masu Anjali ki manakta lakhibani Anjali ni ahamade de hayo habe yate adubu Anjali da mahana pasha pibadagi ai mafam aduna nangbudi yoholage aduga Makata bring nang thokpa thokjaro aduga nachana pite pudun lakpaduna nangi daita tare haiduna Anjali na mapa adubu machana pikile phamadu talami madigi mapa su Mumbai da laktuna brothel kyada mahagi machana pitu thiba horke maramdi Mumbai sir leiribasi brothel amakhatanati mayam leibanina machana pitu bo samasam thiba matamda machana pitu su phangba kawbalikide nomadi Sonia na mahaki brothel adu leiringe matamaduda mafam aduda police khar lapai moong adu urami tasen haba taragade police singasi mafam aduda Pasha khomba laklibani Sonia na di makhoi bu urba matanda mahakti asama uraduna police adu koitan tana charakki amasung police adu da mahana wakaluba matamaduda police adu phare nangna tawriba thabasi yamna chumi haduna nangi nanawna pitusu thiduribni haduna mahapu amuhana brothel adu pudun lami amasung pithomi tasena haba taragadi police adu su Fezal gi minga ta odina derambagi moong adu da somna kanda Sonia di hal kai ba habidorami Mahana police ka mafam adure pudun laktuna amasung mafam adure chenbagi damakta Fezal sawna mai hokre mahapu sarang amda hapchaladuna mafam adure otpa yaba otpa horkhe madugi matakta
ꯈꯥꯔꯧ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯈꯥꯔꯧꯁꯤꯅ ꯆꯦꯟꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕꯗꯒꯤ ꯁꯣꯅꯤꯌꯥ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯄꯨꯝꯕ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯙꯨꯔꯤꯁꯨ ꯁꯣꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯣꯅꯤꯌꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯇꯥꯔꯒꯗꯤ ꯁꯣꯅꯤꯌꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯤꯌꯦꯇꯔꯗ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯂꯤ ꯑꯗꯨꯒ ꯐꯤꯂꯝ ꯌꯦꯡꯕ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯦꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯐꯤꯂꯝꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯒꯅꯤꯗꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯪꯁꯨ ꯃꯁꯤ ꯐꯤꯂꯝꯅꯤ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯈꯟꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯣꯅꯤꯌꯥꯗ ꯅꯨꯡꯁꯤꯔꯗꯨꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯇꯧ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯙꯨꯔꯤꯁꯨ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤ ꯕ꯭ꯔꯣꯊꯦꯜ ꯑꯗꯨꯗ ꯃꯅꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯙꯨꯔꯤꯒ ꯎꯅꯈꯤ ꯃꯥꯙꯨꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯝꯇ ꯄꯥꯝꯗꯦ ꯅꯍꯥꯟ ꯅꯧꯅ ꯂꯥꯛꯈꯤꯕ ꯈꯔ ꯃꯨꯔꯞ ꯇꯧꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯅꯤꯌꯥꯕꯨꯅꯤ ꯃꯍꯥꯛꯅ ꯍꯪꯂꯤꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯅꯤꯌꯥꯕꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯅꯤꯡꯊꯤꯅ ꯀꯦꯍꯜꯂꯗꯨꯅ ꯀꯥ ꯑꯃꯗ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯅꯤꯁꯁꯨ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯣꯅꯤꯌꯥ ꯈꯨꯔꯨ ꯀꯨꯟꯊꯈꯤ ꯑꯗꯨꯒ ꯃꯁꯝ ꯍꯥꯏꯒꯠꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯈꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯅꯠꯇꯦ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯅꯈꯣꯏꯒꯨꯝꯕ ꯗꯁꯥ ꯇꯥꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯃꯁꯨꯡ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯃꯥꯙꯨꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯙꯨꯔꯤꯅ ꯂꯣꯛ ꯈꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯏ ꯊꯣꯛꯂꯛꯄꯒꯤ ꯃꯇꯧ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗ ꯁꯤꯔꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯙꯨꯔꯤꯁꯨ ꯂꯣꯟꯅ ꯊꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯍꯥꯛ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯦꯁ ꯄꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯕ꯭ꯔꯣꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯔꯨꯝꯅꯤ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯒ ꯃꯤ ꯀꯌꯥ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯁ ꯄꯥꯍꯧꯕꯅꯤ ꯃꯥꯙꯨꯔꯤꯁꯨ ꯍꯧꯖꯤꯛ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯆꯠꯐꯝ ꯂꯩꯇꯦ ꯃꯍꯥꯛ ꯑꯦꯁ ꯄꯜꯂꯛꯂꯤꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯇꯥꯏ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯐꯦꯖꯜꯅ ꯁꯣꯅꯤꯌꯥꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯒꯥꯔꯤ ꯇꯣꯡꯍꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯨꯝꯕꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯁꯨꯃꯥꯏ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤ ꯒꯥꯔꯤꯁꯤꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯐꯦꯖꯜꯅ ꯃꯉꯣꯟꯗ ꯒꯥꯔꯤꯗꯨ ꯊꯥꯖꯤꯜꯂꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯃꯛꯇꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯛꯅ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛ ꯑꯣꯗꯤ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯕꯅꯤ ꯗ꯭ꯔꯛꯀꯤ ꯅꯤꯁꯥꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯇꯤꯅ ꯁꯣꯅꯤꯌꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯁꯣꯅꯤꯌꯥꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯅꯤꯌꯥꯅ ꯃꯉꯣꯟꯗ ꯑꯩ ꯁꯣꯅꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯇꯤꯗ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅꯗꯤ ꯃꯉꯣꯟꯗ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯕꯨ ꯀꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯌꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯗꯨ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯊꯤꯡꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦ ꯑꯗꯨꯕꯨ ꯊꯤꯅ ꯇꯥꯊꯤ ꯆꯩꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯕꯨ ꯀꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦ ꯑꯗꯨꯗ ꯊꯤꯅ ꯆꯩꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯇꯤ ꯗ꯭ꯔꯛꯀꯤ ꯃꯌꯥꯏꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯈꯪꯖꯕ ꯉꯝꯖꯗ꯭ꯔꯤꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯅꯤꯌꯥꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯐꯦꯖꯜꯅ ꯁꯣꯅꯤꯌꯥꯕꯨ ꯅꯨꯄꯥ ꯑꯃꯗ ꯆꯨꯔꯨꯞ ꯑꯃꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯄꯤꯊꯣꯛꯈꯤ ꯇꯧꯕꯇꯕꯨ ꯚꯔꯖꯤꯟꯗꯤ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯚꯥꯞ ꯇꯥꯕꯤꯔꯝꯃꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯥꯙꯨꯔꯤꯁꯨ ꯐꯦꯖꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯅ ꯐꯦꯖꯜꯕꯨ ꯁꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯗꯨꯗ ꯐꯦꯖꯜꯕꯨ ꯊꯨꯍꯟꯒꯦ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯁ ꯅꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯐꯦꯖꯜꯕꯨꯁꯨ ꯑꯦꯁ ꯄꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯇꯨꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯣꯜ ꯑꯗꯨꯗ ꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯦꯖꯜꯅ ꯃꯍꯥꯛ ꯑꯁꯤ ꯑꯦꯁ ꯄꯥꯏ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯙꯨꯔꯤꯗ ꯊꯥꯡ ꯊꯝꯃꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯁꯁꯨ ꯄꯨꯂꯤꯁ ꯀꯌꯥ ꯃꯔꯨꯝ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯂꯣꯏꯅ ꯆꯦꯜꯍꯟꯈꯤ ꯑꯃꯁꯨꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ
ꯃꯅꯤꯁꯅ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 19 ꯌꯧꯗ꯭ꯔꯤꯕ ꯑꯅꯤꯅꯤ ꯑꯗꯨꯒ ꯆꯍꯤ 19 ꯌꯧꯗ꯭ꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯁꯣꯅꯤꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯦꯖꯜꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯗ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯐꯦꯖꯜꯅ ꯃꯥꯙꯨꯔꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯑꯔꯣꯟꯕ ꯀꯥꯈꯨ ꯑꯃꯗ ꯆꯪꯍꯜꯂꯗꯨꯅ ꯂꯣꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯤꯁꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯟꯕ ꯊꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯁꯣꯅꯤꯌꯥꯕꯨ ꯀꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯅꯤꯌꯥꯗꯨ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔꯗꯨ ꯂꯥꯛꯂꯝꯃꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯐꯦꯖꯜꯅ ꯀꯧꯕ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯐꯪꯅꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯁꯀ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗꯤ ꯖꯨꯅꯤꯌꯔ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯅꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯣꯅꯤꯌꯥ ꯄꯨꯗꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯨꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯐꯦꯖꯜ ꯆꯪꯉꯛꯇꯨꯅ ꯃꯅꯤꯁꯀꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛ ꯊꯥꯔꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯕꯤꯖꯤꯅꯦꯁꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯅꯪꯅ ꯃꯥꯡ ꯇꯥꯛꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯐꯨꯅꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯃꯅꯤꯁꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ ꯁꯣꯅꯤꯌꯥꯕꯨ ꯃꯅꯤꯁꯅ ꯀꯧꯕ ꯃꯇꯝꯗ ꯁꯣꯅꯤꯌꯥꯅ ꯊꯣꯛꯂꯛꯎ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯅꯤꯁꯀ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯦꯖꯜꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯤꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯉꯝꯗꯅ ꯂꯩꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯣꯡ ꯀꯣꯡꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯅꯤ ꯗꯔꯀꯥꯔ ꯑꯣꯏ ꯁꯣꯅꯤꯌꯥꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯙꯨꯔꯤꯁꯨ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯙꯨꯔꯤ ꯑꯃꯁꯨꯡ ꯁꯣꯅꯤꯌꯥꯕꯨ ꯗ꯭ꯔꯒ ꯄꯤꯖꯔꯗꯨꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯍꯜꯂꯗꯨꯅ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯍꯣꯡ ꯀꯣꯡ ꯇꯝꯅ ꯊꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕ꯭ꯔꯣꯊꯦꯜ ꯑꯃꯗ ꯊꯥꯈꯤ ꯑꯃꯁꯨꯡ ꯕ꯭ꯔꯣꯊꯦꯜ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯔꯖꯤꯟ ꯄꯥꯝꯕ ꯐꯣꯔꯦꯅꯔ ꯑꯃ ꯂꯩꯔꯝꯃꯤ ꯐꯣꯔꯦꯅꯔ ꯑꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯕꯨꯀꯤꯡ ꯇꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯣꯔꯦꯅꯔ ꯑꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯈꯤ ꯁꯣꯅꯤꯌꯥꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯗ꯭ꯔꯒꯀꯤ ꯗ꯭ꯔꯒ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯂꯩꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯗ ꯅꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯄꯨꯊꯣꯔꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯚꯔꯖꯤꯟ ꯑꯣꯏꯅꯕ ꯁꯦꯝꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯙꯨꯔꯤꯕꯨꯁꯨ ꯇꯧꯕꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯊꯥꯈꯤ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯗ ꯊꯥꯈꯤ ꯃꯗꯨꯁꯨ ꯀꯟꯇꯦꯅꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯂꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯊꯥꯔꯛꯈꯤꯕꯅꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯙꯨꯔꯤꯅ ꯁꯣꯅꯤꯌꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯄꯨꯁꯀꯔ ꯃꯦꯂꯥ ꯌꯦꯡꯕ ꯆꯠꯄꯅꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯈꯥꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤꯗꯃꯛꯇ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯆꯤꯟꯕꯅ ꯍꯦꯟꯃꯟꯕꯅ ꯑꯩꯒꯤ ꯇ꯭ꯔꯦꯟꯒꯤ ꯕꯣꯒꯤ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯕꯗꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤ ꯃꯔꯤꯅ ꯁꯥꯕ ꯒꯦꯡ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯗꯨꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯣꯠꯂꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯨꯝꯕꯥꯏꯗ ꯄꯨꯔꯛꯏ ꯃꯨꯝꯕꯥꯏꯗ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯀꯣꯛꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯐꯦꯖꯜꯒ ꯊꯦꯡꯅꯈꯤ ꯐꯦꯖꯜꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯊꯝꯃꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯅꯩꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁ ꯌꯧꯔꯛꯈ꯭ರೆ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕ꯭ꯔꯣꯊꯦꯜ ꯑꯗꯨꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯣꯅꯤꯌꯥꯕꯨ ꯀꯦꯕꯤꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯣꯅꯤꯌꯥꯕꯨ ꯊꯥꯖꯤꯜꯂꯛꯈꯤ ꯁꯣꯅꯤꯌꯥꯕꯨ ꯃꯍꯥꯛꯅ ꯕꯨꯀꯤꯡ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯅꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯤꯟꯗꯤꯗꯃꯛ ꯂꯣꯜꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯨꯄꯥꯗꯨꯅ ꯏꯪꯂꯤꯁ ꯂꯣꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ ꯑꯃꯁꯨꯡ ꯁꯣꯅꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤ ꯕꯤꯜꯗꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯅꯤꯌꯥꯅ ꯏꯪꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯕꯨ ꯀꯧꯈꯤꯕꯒꯤ ꯊꯕꯛ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯑꯔꯥꯝꯕ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯁꯣꯅꯤꯌꯥꯗꯒꯤ ꯀꯣꯛꯄ ꯐꯪꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯦꯞꯇꯣꯞ ꯂꯩꯔꯝꯃꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯦꯜ ꯑꯗꯨ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯦꯜ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯁꯣꯅꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯏꯃꯦꯜ ꯑꯗꯨ ꯆꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯦꯜꯗ ꯑꯃꯔꯅ ꯃꯦꯁꯦꯖ ꯀꯌꯥꯃꯔꯨꯝ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯑꯃꯔꯅ ꯏꯔꯛꯂꯤꯕ ꯏꯃꯦꯜꯁꯤꯡ ꯑꯗꯨꯗ ꯏꯔꯛꯂꯤꯕꯁꯤ ꯑꯅꯝꯕꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯅꯝꯕ ꯑꯣꯏ ꯁꯣꯅꯤꯌꯥꯕꯨ ꯃꯍꯥꯛꯅ ꯇꯠꯇꯅ ꯊꯤꯔꯛꯈꯤ ꯑꯃꯁꯨꯡ ꯑꯃꯣꯠꯄ ꯒꯂꯤꯁꯤꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ
हाइबदी ब्रोथेल क्या चंगलदुना नंगबुसु अइना थीखिबनी अदुबो नंग मफम अदुला लेरमदे हादुना मान सोनिया दा हरखे मसिना तालिबसि हौजिक सोनिया कलाइदा लै अमसुं करी थबक तौबे हाबसि माना खरा मखैदि खंगनबनी अदुमक्तबु माना सोनियाबु नुसिबा कौबनिना मंगोंदा हंजन हंजना ईमेल थारखे नंग कलाइदा लेबनो अमुक्तदि रिप्लाई पिरो अदुगा आई नंगबु निंथीजना केयर तौबिगनी कलाइदा लै अमु हन्ना लाओ हादुना माना सोनिया दा ईमेल अदु इरखे अमर की ईमेल पारुबा मतमदा सोनिया सो इमोशनल ओरमी मदुगी मथक्ता महाक यामना हराउबा हाइबदा ओइखे मरमदि महाकिदमक्ता कनागुम्बा मिसक अमना वाबीरे हाबसि माना खलुबा मतमदा महाकि थमोयदु पेंजबा ओइखे अदुगा महाको कनागुम्बा मिसक अमना थीरि हाइबगी वाफम असि तारुबा मतमदा महासु मबुनि नुंसिबा हाइबदा ओरमी सोनियादा महाना नंगी फोन पाइदबरा हाइदुना हंगी हौजिक्ति फोन असि टच स्क्रीन की फोन पाइनरबनी नंगी अमता लेतबरा हाइदुना हरे मदुदा सोनियासु लेते हाइदुना हरे अदु तागदि फरे हाइदुना महासु महाकि कादुर चंखरदना सोनियागी दमक्ता फोन अमु पुथोक्तुना मंगोंदा गिफ्ट ओइना पिखि मसिगी नुपासि फतबना पादि नते अदुबु माना सोनियाबु मफम अदुरा कौबगी मरम असे माना अदुमक महाकि हक्चांगी अराम खौरांगसिंग अदु कोनबगी कौबदुदि अदुमक पांगथोखिबनी अमर थारखे ईमेल सिंग अदु पारुरबा मतुंगदा सोनियासु ममांथके मतमदा अमरना मंगोंदा नुसी हादुना फोंदोखिबदुदि अरानबा नते अचुंबनी हाबसि मा खंगमखै नोंमदी सोनिया अमसुंग माधुरीसु इनाकरा खुनबा मिसिंगी अराम खौरांगबा कोनबैदमक्ता पार्टी अमदा सरुक याबा लाखे मफम अदुदा अतोप अतोप कंट्री क्यामरुमदगिसु नुपी क्यामरुम लालमी हाइबदि प्रोस्टिट्यूट क्यामरुम लालमी मफम अदुदा नुपी क्यामरुमबु इनाकरा खुनबा नुपासिंग अदुना माइ माइ काला पुसलदुना मखोइ मखोइगी अपामा थबकसिंग अदु तौरमी मदगिदि ममांथकी मतमदा सोनियाना अमरगी मतंगदा माधुरीदा हरखिबनी अदुगा माधुरीसु सोनियाबुसु कनबा पामनी मरमदि मखोइनी लेमिनरक्लिबसि कुइरे अदुगा सोनियागी चमचमजबा मतवदुदा नोरोकोम असिदगी नाथोक्चबा ngamkiba तारकदि फगनी खंजरदुना मफम अदुदा माधुरीना बोतल अमा थुगारगा बोतल अदुगी अकाइबदुना माके मखुटकी सिंगलीदु कथचखि अमसुंग सुसाइड तौखि मफम अदुरा इहिंगना हिंसादुना माधुरीना तादुना लेबै मोंग अदुरा मफम अदुगी सिक्युरिटी सिंग अदु माधुरीगी मनाता जेंसिलखि अमसुंग माधुरीगी मनाता जेंसिलपा मतवदुदा सोमलाकंदा सोनियासु तंजामा फंगले खलदुना मासु मफम अदुरी चेंथोरखि मफम अदुर लेरिबा सिक्युरिटी सिंग अदुना सोनियाबुदि कोतान तानजबनी अदुबु सोनिया अहिंग अदुमदि उ मथक्ता काखलदुना लोतुना लेरमे नोंगालपा मतमदा महाक चाक लामले अदुगा महाक मफम अदुदा करी चागदबनो करी सेकदबनो हाइबसि खंगद्रे मतिग मथक्ता मीसिंग अदुगा महाक लोन ई अमता फाउनदबनीना मतौ करमना मिंगोंदगी मतेंग निदुरिबनो हाइदुना महाक खंजरमी मरमदुना मफम अदुर लेरिबा डस्टबिन अदुदगी करी करी यावरिबनो हाइदुना थिरमी अमसुंग चानाबु फनबु मतमदुदा मफम अदुदा लेरिबा एशियन अमना महाकु उरुबदगी एशियनगी इमुंग मनुंग अदुना मखोइ होटल अदुदा पुसलक्तुना सोनियाबु करिगुंबा अचाथा खर पिजरमे मफम अदुर लेरिबा एशियनगी मीसिंग अदुना सोनियाबु मतेंग पांगनबैदमता मफम अदुना नुपी अमा कौरमे अदुगा नुपी असिसु माना ऑर्गेनाइजेशन अमा चलाइबनी मदुगी ऑर्गेनाइजेशन दु इंडियादना सोमनाकंदा मनिसना तौबदुगा चप माने हाइबदि अवाबा तारबा नुपीसिंगी मतेंग पांगनबैदमता सेंबा ऑर्गेनाइजेशन ने मतो असुमना सोनियाबु रिहेबिलिटेशन सेंटर थारमी अमसुंग रिहेब सेंटर अदुदा मागुंबा नुपी क्यामरुम लेरमे अमसुंग मखोइगी पुंसीदा थेंनखिबा अवाबसिंग अदु लिथोंलदुना लेरमे सोनियासु महाकी पुंसीदा थेंनखिबा अवाबसिंग अदु लिथोरखि हाइबदि महाकिदमक्ता माधुरीना महाकी मथवाइ थादुना महाबु कलखिबनि हाइबदुगी मतांग अदुसु लेरमे मतो असुमना अतोप अतोप मीसिंगी अवाबा वारी तारदुना अमसुंग महाकी अवाबा वारी लिरदुना मखोइ मसेल अमना अमबु थेमजिनदुना लेरमे मफम अदुरा इंडियन अमा लेरमी अदुगा मदुगी इंडियन अदुना सोनियाना हारिबा वाफमसिंग असि लोइना आत्रा हतोक्तुना मफम अदुरा लेरिबा मीसिंग अदुरा लोइना ताहनबनी नोंमदी मनिसना अमेरिकादा वीडियो कॉलिंग अमा तौरखि वीडियो कॉलिंग अदु पाइरबा मतमदा सोनियादी इंगंगकपा हाइबदो वरे मरमदि महाना वीडियो कॉलिंग तौबा मतम अदुदा मनिसना हरक्लेबसि महाकी मनाउनुपी प्रीति असि मखोइना कल्ले हाइदुना हरखि अमसुंग प्रीति मखोइ अनिसि वीडियो कॉलिंग तौरखि नुमित अदुदा प्रीतिना मंगोंदा हरक्खिबसिंग अदुदि महाक्ति नॉर्मल ओइना हरक्पा नतबा ओइबनिना सोनियानासु हौजिक फावबा महाकपुदि अदुमक नुसिदुना लाक्ले अमसुंग ऑर्गेनाइजेशन अदुदा हौजिक मनिसना महापु निथीजना थंबिरि हाइदुना सोनियादा प्रीतिना हरक्खि अमसुंग प्रीतिबु उननिंगबैदमक्ता सोनिया हौजिक इंडियादा लानिंगमना खांगबा ngamdre सोनियासु नुमित 119 गी मतुंगदा इंडियादा यौरखि इंडियादा यौरपा मतम अदुदा प्रीतिना लेरिबा ऑर्गेनाइजेशन हाइबदि संस्थान अदु लालमी संस्थान अदुगी हेड असिना मनिसना ओरमे मफम अदुदा मान हेक यौरपा मतम अदुदा मनिसबु उरुबा मतमदा महाक यामना हराउजखि मदुगी मथक्ता महाना हौजिक महाकी मितफमना होंदना येंगदुना लेजरिबा असि
ꯄ꯭ꯔꯤꯇꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯃꯗꯨꯗꯤ ꯄ꯭ꯔꯤꯇꯤ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯕ꯭ꯔꯣꯊꯦꯜꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯑꯗꯨꯒ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯗ꯭ꯔꯒ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯗ꯭ꯔꯒ ꯑꯗꯨ ꯑꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯪꯁꯊꯥꯟ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯁꯅ ꯂꯣꯏꯅ ꯊꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯁꯪꯁꯊꯥꯟ ꯑꯁꯤꯗ ꯑꯁꯨꯝꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈꯤꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯁꯅ ꯁꯣꯅꯤꯌꯥꯗ ꯇꯝꯂꯝꯃꯤ ꯁꯣꯅꯤꯌꯥꯅꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯇꯤꯕꯨ ꯎꯅꯖꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯇꯤ ꯑꯁꯤ ꯅꯣꯔꯣꯀꯣꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯑꯦꯗꯤꯛ ꯑꯣꯏꯔꯕꯅꯤꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯤꯡꯕ ꯑꯁꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯁꯅ ꯁꯣꯅꯤꯌꯥꯗ ꯇꯝꯖꯔꯝꯃꯤ ꯄ꯭ꯔꯤꯇꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯁꯣꯅꯤꯌꯥꯁꯨ ꯁꯪꯁꯊꯥꯟ ꯑꯗꯨꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯪꯁꯊꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯀꯌꯥꯃꯔꯨꯝꯁꯨ ꯄꯤꯔꯤ ꯃꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯌꯥꯎꯗꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯍꯤꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯑꯅꯧ ꯑꯅꯧꯕ ꯃꯦꯃꯣꯔꯤꯁꯤꯡ ꯁꯦꯝꯒꯠꯄ ꯍꯧꯔꯦ ꯃꯃꯥꯡꯊꯛꯀꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯣꯡꯗꯣꯛꯈꯤꯕ ꯄꯥꯝꯃꯤ ꯅꯣꯡꯃꯗꯤ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯁꯣꯅꯤꯌꯥ ꯎꯅꯕ ꯂꯥꯛꯈꯤ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯅ ꯁꯣꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯣꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯗꯨꯕꯨ ꯎꯅꯕ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯀꯔꯝꯅꯕꯨ ꯎꯅꯒꯅꯤ ꯀꯔꯝꯕ ꯃꯄꯥꯅ ꯃꯆꯥꯕꯨ ꯃꯤ ꯑꯇꯣꯞꯄꯗ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯣꯟꯅꯕꯒꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯥꯛꯄꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯄꯥꯗꯨꯁꯨ ꯍꯧꯖꯤꯛ ꯅꯤꯡꯉꯝꯃꯛꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯃꯤꯠꯀ ꯃꯤꯆꯥꯟꯅꯗꯨꯅ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯗꯨꯗꯤ ꯀꯔꯤꯝꯇ ꯇꯧꯖꯕ ꯉꯝꯖꯗꯕ ꯑꯣꯏꯕꯅꯤꯅ ꯃꯄꯥꯅ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯃꯃꯥ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗꯨꯕꯨ ꯎꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯎꯔꯨꯕ ꯃꯇꯝꯗ ꯍꯤꯡꯅ ꯀꯞꯆꯈꯤ ꯁꯣꯅꯤꯌꯥꯁꯨ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯁꯪꯁꯊꯥꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯊꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯏꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯪꯁꯊꯥꯟ ꯑꯗꯨꯗ ꯂꯩꯗꯨꯅ ꯍꯤꯡꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯣꯏꯗꯣꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯒꯗꯕꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯃꯔ ꯂꯥꯛꯈꯤ ꯑꯃꯔꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯔ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯔꯅ ꯁꯣꯅꯤꯌꯥꯕꯨ ꯊꯤꯖꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯊꯤꯖꯔꯛꯈꯤꯕꯅꯤ ꯑꯃꯔꯅ ꯁꯣꯅꯤꯌꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯃꯔꯝꯗꯤ ꯁꯣꯅꯤꯌꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯗꯨꯃꯛꯇꯕꯨ ꯑꯃꯔꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ ꯁꯣꯅꯤꯌꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯃꯥꯡꯊꯛꯇ ꯇꯥꯈꯤꯕ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯁꯣꯅꯤꯌꯥꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯃꯥꯡꯗꯕꯤꯗ ꯁꯣꯅꯤꯌꯥꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯤꯇꯤꯁꯨ ꯏꯃꯦꯜ ꯑꯦꯀꯥꯎꯟꯠ ꯍꯥꯡꯈꯤꯕꯅꯤ ꯈꯜꯂꯗꯨꯅ ꯁꯣꯅꯤꯌꯥꯁꯨ ꯄ꯭ꯔꯤꯇꯤꯗ ꯏꯃꯦꯜ ꯑꯃ ꯏꯔꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅꯤ ꯏꯃꯦꯜꯗ ꯄꯥꯎ ꯍꯦꯛ ꯐꯥꯎꯅꯕ ꯑꯣꯏꯕꯅ ꯃꯥꯅ ꯁꯣꯅꯤꯌꯥꯗ ꯏꯃꯦꯜ ꯑꯗꯨ ꯏꯈꯤꯕꯅꯤ ꯏꯃꯦꯜ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯣ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯪꯕꯨ ꯊꯤꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯩ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯑꯩꯒ ꯁꯪꯁꯊꯥꯟ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯊꯥꯖꯒꯗꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯍꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯅꯪ ꯇꯥꯒꯅꯨ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯇꯧꯍꯟꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯐꯝꯂꯗꯨꯅ ꯒꯦꯠꯂꯣꯝꯗ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯏꯊꯟꯗ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯃꯨꯛ ꯑꯩꯒꯤ ꯊꯧꯅꯥ ꯑꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩ ꯑꯃꯁꯨꯡ ꯗꯥ ꯃꯅꯤꯁ ꯇꯧꯔꯒ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯅꯤ ꯑꯩ ꯂꯦꯞꯄ ꯂꯩꯔꯣꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯁꯣꯅꯤꯌꯥꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯏꯔꯤꯕ ꯏꯃꯦꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯚ ꯁꯣꯅꯤꯌꯥ ꯍꯥꯏꯔꯒ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯑꯁꯤ ꯁꯣꯅꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗ ꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯏꯔꯤꯕ ꯂꯚ ꯁꯣꯅꯤꯌꯥ ꯑꯁꯤ ꯂꯧꯗꯨꯅ ꯊꯣꯟꯈꯤꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯂꯚ ꯁꯣꯅꯤꯌꯥ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯨꯚꯤꯁꯤꯗ
love story ဝယ်ပဒီယံပေါက်နေရောက်တယ်အဲ့ဒါကိုနုစီဘဝဒီအိုလီအဲ့ဒါဘနုစီရီပါစေနုပါကနုပိကနုစီနာဗဒီနာတေမရှိမနောမနီကီမလောက်တာနုစီနာဘစင်ငဒနီဟဲလမနမနခွန်းဥပဖန်ဒီပါစေမဘုံကမနမစနပီမဘုံနုစီဘဂီမမမစီအနမနဝေအဲ့ဒါဘမရှိမနမနောနုပီမဘုံနုစီဘမတမ်ဒါကလိုက်ဖောဝါမနောနုပီဒူဂီဒမတကထောပငမ်ကဟဘဒိုအခွန်းဖလမစီဒဂီဥပဖန်လေမဟာနမနောနုပီဒိုသီနေဘဟနခေဗနီအမဆုံဒီဘဆုဖန်ခေတော့ဘဒိုမနောနုပီတရီဒရက်အေဒီကွယ်ရပနိနာအာနေမဖမတရမဟန်ခေဘဂီမာနီအဆုံတော်ဒနာမူဘီစီမတောင်းစီလိုစန်ခေमूवी की वारी से फसे भी बता कर मैं आपना कमेंट लाइक शेयर तो भी रमो अदुगा चैनल से वो सब्सक्राइब तो भी थागच्चरी